ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯣꯡꯕ ꯄꯥꯟꯕꯤꯗ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯂꯩꯔꯨꯔꯦ꯫ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯁꯇꯥꯔꯗ ꯀꯦꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯡꯈ꯭ꯔ ꯃꯇꯨꯡꯗ ꯂꯦꯝꯍꯧꯕꯗꯨꯅꯦꯕ ꯃꯊꯤꯒ ꯍꯥꯏꯕꯗꯣ ꯉꯥꯗꯁꯨ ꯌꯥꯝ ꯄꯤꯖꯅꯕꯅꯦ ꯁꯦ ꯑꯗꯣ ꯁꯤ ꯀꯩꯅꯣꯗꯁꯨ ꯄꯥꯟꯕꯤꯗꯁꯨ ꯌꯥꯝ ꯀꯥꯟꯅꯩꯕ ꯑꯩꯈꯣꯏꯅ ꯇꯣ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯁꯤ ꯃꯄꯪ ꯑꯣꯏꯅ ꯂꯥꯛꯑꯒ ꯁꯤꯁꯤ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯈꯥꯏ ꯀꯥꯟꯗ ꯁꯤ ꯃꯀꯨꯞ ꯑꯣꯏꯅ ꯁꯤꯅ ꯄꯥꯎꯗꯔꯅꯦꯕ ꯃꯁꯇꯥꯔꯗ ꯀꯦꯛ ꯄꯥꯎꯗꯔ ꯁꯤꯒꯤ ꯄꯥꯎꯗꯔꯁꯤ ꯂꯩꯕ ꯃꯇꯝꯗ ꯂꯨꯄꯥ 60 ꯄꯤꯌꯦꯕ ꯀꯤꯂꯣꯗ ꯑꯗꯣ ꯁꯤꯗꯤ ꯂꯩꯖꯕ ꯃꯇꯝꯗ ꯍꯪꯒꯥꯝ ꯁꯨꯡꯐꯝꯗꯒꯤ ꯂꯩꯕ ꯃꯇꯝꯗ ꯂꯨꯄꯥ 30-35 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯃꯃꯟꯗꯨ ꯇꯪꯈꯥꯏ ꯑꯃꯅꯦꯕ ꯁꯤ ꯗꯨꯀꯥꯟꯗꯩ ꯂꯩꯕꯗ ꯄꯥꯎꯗꯔꯁꯤ ꯂꯨꯄꯥ 60 ꯄꯤ ꯂꯩꯕꯗꯣ ꯁꯤ ꯀꯤꯂꯣ ꯑꯅꯤ ꯐꯪꯉꯛꯇꯣꯏꯅꯦꯕ ꯁꯤ ꯂꯩꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯣꯡꯕꯅꯤ ꯁꯤ ꯀꯥꯟꯅꯕꯁꯦ ꯄꯥꯟꯕꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯑꯩꯅ ꯁꯦꯝꯖꯕ ꯀꯤꯆꯟ ꯋꯦꯁ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔꯗꯣ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯕ ꯌꯥꯝ ꯄꯤꯕ ꯑꯩꯁꯨ ꯁꯤ ꯍꯟꯗꯛꯇ ꯑꯍꯥꯟꯕ ꯌꯨꯁ ꯇꯧꯗꯣꯏꯅꯦꯕ ꯀꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒꯦ ꯑꯗꯨ ꯌꯦꯡꯗꯣꯏꯅꯤ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔꯗꯅ ꯄꯥꯟꯕꯤ ꯑꯃꯗ ꯁꯤꯖꯤꯟꯅꯔꯒ ꯁꯤꯒꯤ ꯃꯁꯇꯥꯔꯗ ꯀꯦꯛ ꯄꯥꯎꯗꯔꯁꯤꯅ ꯄꯥꯟꯕꯤ ꯑꯃꯗ ꯁꯤꯖꯤꯟꯅꯔꯒ ꯑꯅꯤꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯍꯦꯟꯕꯗꯣ ꯌꯦꯡꯗꯣꯏꯅꯦꯕ ꯁꯤꯒꯤ ꯎꯃꯣꯔꯣꯛ ꯂꯩꯔꯤꯕ ꯄꯥꯟꯕꯤ ꯑꯅꯤꯁꯦ ꯁꯤꯗ ꯌꯨꯁ ꯇꯧꯗꯣꯏꯅꯦ ꯄꯥꯟꯕꯤ ꯑꯃꯗꯅ ꯃꯁꯇꯥꯔꯗ ꯀꯦꯛꯁꯦ ꯌꯨꯁ ꯇꯧꯔꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ ꯏꯁꯤꯡꯒ ꯌꯥꯜꯂꯕ ꯃꯇꯨꯡꯅꯦꯕ ꯁꯤꯁꯤ ꯃꯐꯝ ꯑꯃꯗ ꯍꯩꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯃꯄꯪ ꯑꯣꯏꯅ ꯍꯥꯞꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯁꯤꯁꯤ ꯁꯨꯝꯕ ꯆꯥꯃꯁ ꯑꯃꯅ ꯏꯁꯤꯡ ꯂꯤꯇꯔ ꯑꯃꯗ ꯇꯤꯡꯈ꯭ꯔꯒ 4 days 5 days ꯃꯇꯨꯡꯗ ꯂꯤꯇꯔ ꯑꯃ ꯇꯤꯡꯉꯤꯕ ꯂꯤꯇꯔ ꯑꯃꯗ ꯁꯤ ꯆꯥꯃꯁ ꯑꯃ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯂꯤꯇꯔ ꯑꯃꯗꯨꯅ ꯏꯁꯤꯡ ꯂꯤꯇꯔ 9ꯒ ꯃꯤꯛꯁ ꯇꯧꯔꯒ ꯂꯤꯇꯔ 10 ꯑꯣꯜꯍꯜꯂꯒ ꯑꯗꯨꯅ ꯆꯥꯏꯔꯛꯄ ꯌꯥꯗꯣꯏꯅꯦꯕ ꯒꯝꯂꯥꯒꯨꯝꯕꯗꯗꯤ 15 days ꯂꯩꯔꯒ ꯆꯥꯏꯕ ꯌꯥꯏ 15 days ꯅꯠꯇ꯭ꯔꯒꯁꯨ 1 month ꯂꯩꯔꯒ ꯆꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯊꯥꯕ ꯄꯣꯠ ꯆꯩꯗꯗꯤ ꯋꯤꯛꯂꯤꯒꯤ ꯆꯥꯏꯔꯛꯄ ꯌꯥꯏꯕ ꯑꯗꯨꯁꯨ ꯁꯤ ꯃꯄꯪ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯁꯤ ꯃꯄꯪ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯤ ꯁꯨꯃꯥꯏꯅ ꯒꯝꯂꯥꯗ ꯄꯥꯟꯕꯤ ꯍꯧꯔꯤꯁꯦ ꯃꯈꯣꯡ ꯃꯌꯥꯗ ꯍꯥꯞꯄꯤꯗꯕ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯥꯞꯄꯤꯕ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯇꯧꯊꯣꯛꯑꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯔꯨꯕꯩ ꯅꯠꯇꯦ ꯏꯟꯆꯤ ꯑꯃ ꯈꯔ ꯍꯦꯜꯂꯞ ꯂꯨꯅ ꯇꯧꯔꯒ ꯆꯥꯃꯁ ꯑꯃꯒꯤ ꯆꯥꯡ ꯆꯥꯏꯁꯤꯟꯕ ꯁꯨꯃꯥꯏꯅ ꯃꯕꯥꯟꯗ ꯑꯗꯨꯒ ꯁꯣꯂꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯇꯥꯏ ꯑꯃꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯕꯁꯤꯒꯤ ꯄꯣꯠꯁꯤ 15 days ꯅꯛꯑꯕꯗ 15 days ꯍꯥꯞꯄ ꯌꯥꯗꯣꯏꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯍꯥꯞꯆꯤꯟꯕꯗꯤ ꯌꯥꯗꯦ ꯒꯝꯂꯥꯗꯗꯤ ꯂꯩꯕꯥꯛꯇꯗꯤ ꯋꯤꯛꯂꯤꯒꯤ ꯍꯥꯞꯄꯤꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ ꯆꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯡꯗ ꯍꯥꯏꯐꯦꯠ ꯀꯕꯛ ꯍꯣꯠꯄꯤꯔꯅꯤ ꯌꯥꯝ ꯂꯨꯅ ꯍꯣꯠꯄ ꯅꯠꯇꯦ ꯈꯖꯤꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯦ ꯃꯔꯥ ꯌꯥꯝꯗ꯭ꯔꯤꯕꯒꯤ ꯐꯔꯤꯕꯅꯤ ꯃꯔꯥ ꯌꯥꯝꯃꯀꯥꯟꯗꯗꯤ ꯈꯖꯤꯛ ꯂꯨꯅ ꯇꯧꯔꯨꯕꯗ ꯃꯔꯥꯁꯦ ꯇꯠꯇꯣꯏꯅꯦꯕ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯀꯕꯛ ꯇꯧꯕꯤꯔꯒ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯍꯩꯗꯣꯔꯤꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦꯗꯨ ꯌꯦꯡꯗꯣꯏꯅꯤ ꯁꯤꯗ ꯍꯥꯞꯄꯤꯕꯁꯤꯅ ꯏꯁꯥꯅ ꯁꯦꯝꯖꯕ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯁꯤꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯗꯣꯏꯕ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯣꯏꯕ ꯑꯅꯤꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯁꯣꯝꯗꯅ ꯃꯁꯇꯥꯔꯗ ꯀꯦꯛ ꯄꯥꯎꯗꯔ ꯌꯨꯁ ꯇꯧꯗꯣꯏꯕ ꯁꯣꯝꯗꯅ ꯏꯁꯥꯅ ꯀꯤꯆꯟ ꯋꯦꯁ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ ꯌꯨꯁ ꯇꯧꯔꯒ ꯑꯅꯤꯁꯦ ꯀꯅꯥꯅ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯄꯥꯎꯗꯔꯁꯤꯅꯁꯨ ꯀꯥꯟꯅꯕ ꯑꯗꯨꯝ ꯄꯤꯕ ꯃꯥꯟꯅꯔꯞ ꯇꯧꯅ ꯑꯗꯣ ꯀꯅꯥꯅ ꯍꯦꯟꯒꯦ ꯑꯗꯣ ꯁꯤꯒꯤ ꯇꯣꯉꯥꯟ ꯍꯥꯞꯄ ꯋꯥꯅꯤ ꯑꯅꯤꯁꯤ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯅ ꯄꯨꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯆꯥꯡꯗꯤ ꯈꯔ ꯍꯟꯊ ꯇꯥꯔꯦ ꯁꯤꯗ ꯌꯥꯜꯂꯛꯄ ꯏꯁꯤꯡ ꯑꯗꯩ ꯁꯤꯗ ꯌꯥꯜꯂꯛꯄ ꯏꯁꯤꯡꯗꯨ ꯆꯥꯡ ꯈꯖꯤꯛ ꯍꯟꯊ ꯇꯥꯔꯦ ꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯦꯝꯖꯈ꯭ꯔꯦ ꯁꯤꯒꯤꯗꯤ ꯑꯍꯥꯟꯕꯅꯦ ꯑꯩꯁꯨ ꯍꯟꯗꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯔꯨꯕꯅꯦ ꯑꯗꯨꯝ ꯑꯍꯥꯟꯕ ꯌꯨꯁ ꯇꯧꯔꯒ ꯌꯦꯡꯗꯣꯏꯅꯤ ꯁꯤꯒꯤꯁꯤꯁꯨ ꯍꯧꯖꯤꯛ ꯃꯐꯝ ꯆꯥꯏꯗꯅ ꯍꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔ ꯑꯃꯨꯛ ꯆꯥꯏꯗꯣꯏꯅꯣꯕ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ 15 days ꯂꯩꯔꯒ ꯑꯗꯣ ꯁꯤꯒꯤ ꯍꯧꯖꯤꯛ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯞꯈꯤꯕꯗꯣ ꯂꯣꯏꯕꯒ ꯏꯁꯤꯡꯗꯤ ꯆꯥꯏꯕꯤꯒꯗꯧꯅꯦ ꯍꯥꯏꯗꯤ ꯀꯝꯄꯣꯁ ꯍꯥꯞꯀꯦꯔꯥ ꯑꯦꯅꯤ ꯂꯣꯏꯕꯒ ꯏꯁꯤꯡ ꯑꯗꯣ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯗꯤ ꯂꯩ ꯅꯣꯡ ꯆꯨꯕ ꯃꯇꯝꯗꯗꯤ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔꯗꯤ ꯌꯨꯁ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯣ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯁꯦ ꯁꯤꯒꯤ ꯎꯃꯣꯔꯣꯛ ꯊꯝꯃꯤꯕ ꯃꯐꯝꯁꯦ ꯅꯣꯡ ꯆꯨꯕꯗ ꯌꯧꯗꯕ ꯃꯐꯝꯅꯦꯕ ꯅꯣꯡ ꯆꯣꯠꯂꯣꯏꯗꯕ ꯃꯐꯝ ꯑꯗꯨꯒ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯑꯗꯨꯝ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯁꯤꯜꯂꯒꯗꯤ ꯂꯤꯀ꯭ꯋꯤꯗ ꯐꯔꯇꯤꯂꯥꯏꯖꯔꯗꯨꯗꯤ ꯏꯁꯤꯡ ꯒꯝꯂꯥꯁꯦ ꯌꯥꯝ ꯆꯣꯠꯂꯤꯀꯥꯟꯗ ꯃꯍꯤꯗꯣ ꯍꯩꯖꯤꯜꯂꯝꯃꯗꯤ ꯀꯥꯟꯅꯕ ꯐꯪꯉꯣꯏꯗꯧꯕ ꯑꯗꯨꯒꯤ ꯅꯣꯡ ꯆꯣꯠꯇꯕ ꯃꯐꯝꯗ ꯊꯝꯃꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ
ꯑꯅꯧ ꯑꯅꯧꯕ ꯍꯥꯞꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯃꯁꯇꯥꯔꯗ ꯀꯦꯛꯁꯤ ꯗꯥꯏꯔꯦꯛ ꯁꯤ ꯍꯨꯝꯐꯨ ꯄꯤꯔ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯡꯐꯝ ꯃꯌꯥ ꯅꯛꯄꯗꯗꯤ ꯊꯥꯎ ꯁꯨꯡꯐꯝꯗ ꯁꯤ ꯃꯁꯇꯥꯔꯗ ꯀꯦꯛꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯡꯉꯤꯕ ꯑꯔꯦꯝꯕꯁꯦ ꯑꯗꯨꯝ ꯀꯨꯟꯊ꯭ꯔꯥ ꯃꯉꯥꯗ ꯑꯗꯨꯝ ꯀꯤꯂꯣꯗ ꯂꯩꯕꯤꯔꯒ ꯌꯨꯝꯗ ꯒ꯭ꯔꯥꯏꯟꯗꯔ ꯃꯆꯥ ꯑꯃꯗ ꯑꯗꯨꯝ ꯇꯛꯄꯗ ꯇꯣꯏꯕ ꯉꯝꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯗꯕꯅꯦꯕ ꯑꯗꯨꯝ ꯒ꯭ꯔꯥꯏꯟꯗꯔ ꯑꯍꯣꯡꯕ ꯑꯝꯗ ꯑꯗꯨꯝ ꯇꯛꯈꯥꯏꯕ ꯉꯝꯕꯅꯦꯕ ꯁꯤꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯝ ꯑꯞꯗꯦꯠ ꯃꯈꯥ ꯇꯥꯕꯁꯤꯡꯗꯣ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯍꯌꯦꯡ ꯄꯥꯟꯕ ꯀꯥꯟꯗ ꯀꯌꯥꯝ ꯄꯥꯟꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ